Jungle. Ukrulgi irang kuki khulai paiba singi landa bom yaurakle naga village guard singa ahing chupa khut thoknakre security na su nongmai kapkre kuki khulai paiba singna ukrulgi naga taba mafam singda leptana chatharakpa landa da bom yaurakle naga village guard singa haukiba ahing chupa ama khut thoknakre irang lakshin balaiba security force na su nongmai round kya kapkre New Delhi da Union Home Secretary na chair lauraga state asigi irang lakshinabagi pandamda security review tawkiba pungni funipan gi manungda Ukhrul district ngarang ayuktagi kuki khulai paiba amasung naga village guard singi marakta nongmai kapnabagi thaudok sing leptana thorakli Laibak pokpa numit ki ayuk pung 10 makhairom tabada kuki khulai paiba singna Ukhrul gi ringui khulda chatharakhiba nongmai gi landa amada NVZ Naga Village Guard Mari Sokle Haina Village Authority amasung NVZ Central Command media da phongdok kiba lairabani Ringoi ki thaudok matung security ki combined force na Ukhrul district ki Litan police station gi manung chanba mafam singdagi punna bunker nipan sidokhi adumakpu security ki operation aduda khulai paiba amata fagat padi laikide hairi Ringoi ki thaudok matung ngarang kuki na khundari ba tingpibung amasung songfel maikei dagi kuki khulai paiba singna Sina kaithai khultamna nongmai amasung bom kapsilaktuna akanba maongda landa chatharki hairi Presna phangba paungna hai numidang pung 10 minute kunrom tabada kuki khulai paiba singna ahanbada nongmai round kya kapsilakhi kuki na chatharki ba landa aduda naga village guard singna su hallaga kapadagi khut thoknaki nongmai gi mathakta kuki khulai paiba singna kapsilakpa pompi bom nipalom tangkhul naga micham lairiba Sina kaithai khulda taraga pokhaiki adumakpu khunja singi maikaida thoidokpa asok apandi yaw hautre ngarang numidang dagi nakal ani gi marakta nomai kapnarakpa adunga se ayuk pung 6 lom tarakpa fawba thoki adumakpu nakal ani makta asok apan nangbagi paudi laikide hairi haukiba ahing chupa ama nakal ani gi marakta nomai kapna khiba aduda mafam aduda irang lakshinaba lairiba Maha Regiment BSF Manipur Rifles amasung Ukhrul District Police ki maikaida gisu nongmai round kya kapki Security na nongmai kaplaba matung khut thoknabagi thaudok adu lepkhibani hairi